ꯃꯌꯥꯝ ꯈꯔ ꯀꯨꯏꯔ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯗꯨꯒ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯂꯣꯏꯅꯃꯛ ꯄꯨꯟꯅ ꯌꯥꯝ ꯄꯨꯊꯤꯅꯥꯎ ꯑꯃꯗꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯊꯣꯏꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯃꯥ ꯃꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯑꯣꯏꯕꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯑꯥꯗ ꯆꯠꯈꯤꯕꯅꯤꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯌꯨꯝꯗ ꯊꯕꯛꯁꯦ ꯑꯗꯨꯝ ꯈꯔ ꯂꯣꯏꯅ ꯑꯌꯨꯛꯇꯩꯅ ꯁꯟଧ୍याꯐꯥꯎ ꯃꯥꯁꯨ ꯃꯧ ꯑꯅꯧꯕꯤ ꯑꯃ ꯑꯣꯏꯔꯛꯄꯩ ꯌꯥꯝ ꯁꯪꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯍꯥꯏꯗꯤ ꯅꯝꯒꯦ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯍꯧꯕꯒꯨꯝꯕ ꯑꯗꯨꯅ ꯀꯨꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯇꯩ ꯀꯅꯥꯝꯇꯩ ꯃꯊꯛꯇ ꯑꯩꯅ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯅꯠꯇꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯗꯗꯥ ꯑꯃꯒꯤ ꯃꯊꯛꯇꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯣꯏꯁꯨ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯈꯪꯅꯔꯦ ꯗꯗꯥꯒ ꯏꯅꯝꯃꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇꯒꯤ ꯌꯨꯝ ꯊꯪꯅꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯑꯅꯤ ꯅꯥꯟꯕꯒ ꯂꯩꯔꯦ ꯗꯗꯥꯒꯤ ꯃꯤꯡ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯂꯗꯨꯋꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯗꯨꯋꯥ ꯍꯥꯏꯅ ꯀꯧꯏ ꯗꯗꯥ ꯂꯗꯨꯋꯥ ꯑꯗꯨꯒ ꯃꯥꯏ ꯃꯤꯁꯦꯁ ꯃꯃꯤꯡꯅ ꯏꯇꯩꯃ ꯑꯔꯨꯅꯥ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯩꯗꯤ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯂꯣꯏꯅꯃꯛꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯩꯕꯨ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯛꯄꯒꯁꯦ ꯑꯩꯅ ꯅꯨꯄꯤ ꯄꯨꯔꯛꯏꯒꯁꯦ ꯂꯨꯍꯣꯡꯕꯩꯒꯁꯦ ꯅꯣꯡ ꯅꯤꯅꯤꯃꯛ ꯃꯃꯥꯡꯗ ꯑꯩ ꯌꯧꯔꯛꯄꯒ ꯑꯗꯨꯝ ꯃꯣꯏ ꯊꯕꯛ ꯍꯧꯔꯦ ꯑꯩꯒꯤ ꯀꯥ ꯂꯣꯏꯁꯤꯟꯕꯣ ꯑꯗꯨ ꯇꯧꯕ ꯁꯤꯅ ꯌꯨꯝꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯗꯧꯅ ꯏꯇꯩꯃꯒ ꯗꯗꯥꯒꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯑꯗꯨꯒ ꯗꯗꯥꯁꯦ ꯑꯩꯈꯣꯏꯕꯨ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯗꯩꯅ ꯑꯩꯈꯣꯏꯗꯤ ꯃꯤꯠ ꯃꯥꯡꯗ ꯃꯣꯏ ꯑꯩꯈꯣꯏ ꯄꯣꯛꯑ ꯆꯥꯎꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯗꯗꯥꯁꯦ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯃꯔꯛꯇꯒꯤ ꯃꯥꯡꯈꯤꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯌꯨꯛꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 5:30 ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯁꯦ ꯍꯥꯏꯅ ꯇꯧꯅꯔꯝꯕꯅꯦꯕ ꯅꯍꯥꯟꯗꯩꯁꯨ ꯑꯗꯨꯝ ꯄꯨꯈꯠꯂꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯧꯔꯛꯑꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯃꯤꯟꯅꯔꯒ ꯆꯠꯂꯦꯕ ꯏꯇꯩꯃꯒ ꯑꯗꯨꯒ ꯗꯗꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯗꯥ ꯄꯨꯇꯨꯈꯣꯏꯒ ꯇꯧꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕ ꯗꯗꯥꯅ ꯉꯁꯤ ꯂꯩꯈꯤꯗꯕꯁꯦ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯛꯇꯅ ꯄꯨꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯉꯣꯟꯗꯗꯤꯀꯣ ꯄꯥꯔꯠ ꯑꯃ ꯃꯔꯝꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯆꯍꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯇꯤꯟꯅꯕꯗ ꯂꯣꯏꯅꯃꯛꯀ ꯌꯥꯅꯕ ꯆꯠꯄꯤꯕ ꯑꯗꯨꯒ ꯈꯪꯗꯦ ꯑꯩ ꯊꯣꯏꯒ ꯃꯅꯤꯄꯨꯔꯗ ꯆꯠꯂ ꯎꯅꯗ꯭ꯔꯤ ꯀꯥꯟꯗꯁꯨ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯟꯗꯛ ꯆꯠꯂꯗꯤ ꯅꯪ ꯅꯨꯄꯤ ꯄꯨꯔꯛꯇ꯭ꯔꯕ ꯀꯥꯏꯅ ꯊꯤ ꯉꯥꯡꯉꯤꯅꯦ ꯑꯩꯉꯣꯟꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯁꯤꯗꯩꯁꯤꯒ ꯊꯣꯛꯂꯛ ꯎꯠꯂꯛꯀꯦꯕ ꯑꯩꯅ ꯃꯅꯤꯄꯨꯔ ꯆꯠꯂꯝꯗꯥꯏꯒꯁꯦ ꯊꯤꯟꯕꯤꯔꯤꯅꯤꯕ ꯊꯑꯣꯏꯅ ꯗꯗꯥꯒꯤ ꯒꯥꯔꯤꯗ ꯑꯗꯨꯗ ꯗꯗꯥ ꯃꯇꯦꯛ ꯑꯃ ꯌꯥꯎꯕꯅꯤ ꯑꯩ ꯆꯠꯇꯩ ꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯂꯣꯏꯅꯃꯛ ꯕꯕꯥ ꯃꯃꯥ ꯑꯩꯈꯣꯏ ꯊꯤꯟꯕꯤꯅꯕ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤ ꯗꯗꯥ ꯑꯖꯤꯠ ꯍꯥꯏꯅ ꯃꯥꯒꯤ ꯀꯥꯔ ꯑꯅꯧꯕꯁꯤꯗ ꯊꯤꯟꯕꯤꯔꯅꯤ ꯑꯩ ꯁꯛ ꯇꯥꯛꯆꯔꯛꯀꯦ ꯃꯦꯝ ꯁꯅ ꯗꯥ ꯑꯖꯤꯠ ꯂꯩꯔꯦ ꯍꯥꯏ ꯇꯧꯔꯣ ꯗꯥ ꯑꯖꯤꯠ ꯁꯅ ꯕꯕꯥ ꯂꯩꯔꯦ ꯊꯣꯛꯀꯦ ꯇꯧꯔꯦ ꯁꯤꯗ ꯗꯥꯗꯣ ꯂꯩꯔꯦ ꯗꯥꯗꯣ ꯍꯥꯏ ꯑꯗꯩꯗꯤ ꯁꯣꯝꯗ ꯑꯩꯈꯣꯏ ꯔꯣꯁꯟ ꯃꯌꯥꯝ ꯍꯧꯖꯤꯛ ꯗꯤꯕ꯭ꯔꯨꯒꯔ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯔꯣꯁꯟ ꯁꯣꯝꯗꯅ ꯕꯗꯜꯅ ꯀꯣꯂꯤꯗ ꯍꯥꯞꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯗꯤ ꯆꯥꯂꯣꯗꯣ ꯑꯃꯨꯛ ꯌꯧꯔꯨꯁꯤꯀꯣ ꯂꯥꯛꯀꯥꯟꯗ ꯑꯃꯨꯛ ꯌꯧꯔꯀꯥꯟꯗ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯆꯪꯉ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯔꯣꯁꯟ ꯁꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯁꯨꯡꯈꯪ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯀꯥꯟꯗ ꯗꯗꯥ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯩꯈꯣꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯝ ꯉꯝꯗꯦꯀꯣ
असमायना है ना नाब हेंजिलपदगी थाजदना नुमित मरी मंगानी तरुकनी सिगा खंसोक सुक्सिलपदगी अखोय मा सोबंदो वखलप खंगबा डॉक्टर से मथंग मथंगी ने तै मखोय तौर पुरा खंगदे मैम लाइबक लेतब चेंग लेतब हागद्रा पुसीजे तेलक हागद्रा साइ पोकनी हागद्रा खंग याम नुंगाइते अदुना ngasi अखोय खुंदगी ओकला मही खुंदगी याम नुसिबा दादा अखोय मरतगी अखो थादो तखिबु याम फिना नुंगाइते अखोय नि हजिकतेसु मखोय दी लापने ते मना कफौबा अदुगा मचानुपी मा यावेबको अबागो मचानुपीना कहोबा सकम पुरकपदा अदुगा दादागी मसी मनाव मनी नि बनिगोन नि नुपानी नि तोमदो दादा पुतुआय माना लेहोयो फिफम आइना अदुदा दादा ओदि सफर अदो अखोय मनाव अखोय लोइने कोय परेंग बि चिनाव नि को उमिनाव खतरन नतेना असमाइना आइना मसीगी वीडियो से नुंगाय मनदना आई दमतंदी खरा मना नुसिबा कोई सेलिब्रिटी अपाम मी लेखिद्रकाना माइना तदगा वीडियो से मैदा अदुगा चप माना आई समसी अखोई की लेखिद्रबा दादा द्वारी दम आई वीडियो सेंजरपनी म्याम सुदिस हाइबती मागी लेखिद्रबा थवाइना इंग सिकना मालेन बै पॉलिसी लेखिबा को अदुमाइना खंदे नुंगाइते यापथिना मागा इले पुलकपनिना को थमोजे नुंगाइबम खंदे अदुना नसीजे डॉक्टर दा पुबनी आइना ngarang naina thoida manna hutoi ni side doctor da ko sakani hai rai thor satoi ni an haim tene to ga smile dei tamse jam tende ado ai video se jina message spinning bade akhoi se kam kan da kai organi thama manung da khangde hapta da khangde hayang se kari organi kari ta khangde duna hingi makhaida nuksi sarana leiminaba duga hoi यानिंगदबा यारदबसु लेदोनि अदुगुम लेरगना मोमोय थोकपा अदुदै दु येंसिंबिदबा नुसिनबा खबसे सिना हरावना लेब लेखिद्रा मतमदि नुंगाइतबा वारी मतंग हायौ ग्याजु हल्लगा लाओदबनिना अदुना अखोसे लोइना असिबा मचा ngतनि आन असिबा तंग हायनिनि होयजु लागा इनमसु खंगरे लायाजु खंगरबा मासि नुंगाइतोय अदो नोगी बोबोका दादागा थिनबदो एयरपोर्ट अदुदा दादादो यावइनिबा अदुना बोबोका नोगी दादागादि खंगनिबो हाय बोबोका इवागदि खंगनि सिनि मैम न्यू पुंसी पे तमंगदे नुक्सी साराना लेमिनसी अदुगा दादा अखोसे लोइना नंगी फंगदा लाक्तोइनि मतम खरनि खतनि समायना तना अखो थादो रखिबे तिनुवाइते अखोनि याम मिस तवे सिनतना नंगी वीडियो आयोना याहोबा फोटो याहोबा सिगुम मेमोरी सिंगबिना सिदे फजे थलावरे लेहोबा खांगोबा अखोइना तने वारिसे जिके लेखिद्रबा इमुंगि फैमिली ने तने वाहोबे तखिलो नंगी जिकने चकारे तुमगी गसा पाने तो लेहोबा फजे यामुआय थाना म्याम मसी अब माय मंदबदे आइसु आइगी फैमिली आई मनोंगो बने आई चैनल आइगी फैमिली आइगी यूट्यूब आइगी फेसबुक अदुना आइसु Kongrok sa bani hai na ina video sa sebjera pani na so anai jau bigano ado no fisarana lai mina si ado ga koi de kaya ni hey gidi fisara birthday ba adi ama mora sala ba ta bam tawna mungi oya su ya na ko so adi 시공가 누아야 팔라 누아야 그래도 좀 마탕이 비도도 공 탱나 시행아 시기던 단디 무슨 당도 신자게 야이 팔아 시면 야이 팔아